Ngasi numida weram phongkiba kanglipa kimeragi pause digi maruiba pau khara khangacharaga miyamda khudo tamjage konsa khulda kuki singna chathakiba crime sing adugi achumba phangdriba fawba naga singna tumminna yengdune leiroi naga lupsing tha asigi haukiba mangada leimakong army controlme manak nangna leiriba konsa khulda leiroi khuldegi masing yamlaba miyoi singna landarakpa amade tha asimaki haukiba tang ahumda kajanga khulda Balpabung Kuldagi Burnters sing the Yum Kaya Maitadoki Bagitawongbo, United Naga Council UNC, Asam Amasung, NWU Hariba Nagagi Lupsingna, Akan Bamong da Yaning da Bapongdo da Clay, Ngasi UNC gi President NJ Lorho, Asam gi President TS Anteng Sang, Maring Amasung NWU gi President CS Priscilla Tiu Maina, Puna Koye Pidina Tadoraki ba UNC gi Gerald Aman Haidevade, Konsa Kulgi Chief amasung chairman yawno khunja kaya tamthina phuduna chatharakiba thong adu yamna tamthiba crime amani thong adumuk nagagi lupsingna hakchina lawi private curfew thambaga lona security force ki mamangda kanglup amagi miyoi singna ka hemba thabak sing chatharakpa adu government authority ki mathakta wahang kaya lakloidabagi maram leite haide amaramda kajanga khulda yum kaya mai thakiba sisu yamna tamthiba thong ni Adubu Tadosing Ashida Kuki Zo Intellectual Council na Aramba Semdok Sadokpa Wafam Sing Pongdol Agliba Asisu Angakpane, Tongsing Asi Hana Silang Duna Chatarakpane, Asigumba Crime Tauriba Sing Asigi Achumba Pangdriva Fava, Nagasing na Tumina Yeng Duna Leroy Haide. Makata Rapapogda, Black Loni Hainariba, The Armed Forces Special Power Act 1958 Ase, Manipur Pumba de Gilautokadavane, Mahairoy Luptaro. Disturb area ni hani lautokharaba mafamda miyamgi ehunam thanabagi India gi parliament na sengbachaba alarmi singda warrant issue tawduna miyoi ama hektaba faba punba phuba hatpa kappa otnaiba amade thiba hombagi ahemba thongna piba ek ama oiriba afaspa lising masama payankhagani ase Manipur da ngasi pawba jahi lisang sitna thamjina lakle miyamgi mayokta leiba amasung miyoiba amagi hakpu namthariba Ek asi makhatana chathaduna lakpa khak natana Union Home Ministry na lising aniga sumna kunga marigi November gi chaicha taraga marida Cheol ama thokuna afaspa lising ama sama payangkhagani panchatna dana leirakhiba Police Station taraga mapal asigi manungda chaliba sekmai lamsang lamlai jiribam leimakong amade Moirang haidiba Police Station taruk asi amuhana afaspa lising ama sama payangkhagani pan ase thamjilak pahaibasi miyamgi mayoktani haina Lamdam asigi mahiroi lup taruk na hairabane MSF desam ki SA suk AMS amade mahiroi lup amagi president na chingba khoyek pidina press thadorakpa cherol asina haide cherol asina hai Englising aniga sumna mari da ahamba oina police station taruk na konba mafam singda ek asi lauthoki madugi matung kumja lising aniga sumna kungani thogi April amada police station mapal da ek asi lauthoki baga punna police station taraga mangadagi Afaspa asi lauthokibane madugi matungda lising aniga sumna kunga homdogi March kunga mangada makata na police station marina konba mafam singdagi afaspa lauthokle hane lauthoke masiga tharaga Manipur gi oina ek asi sanadana leirakhiba asi puna police station punna taraga mapal ni haide ningsingba yai haukiba September kunga taruk lising aniga sumna kunga marida Manipur lenga ki home department hairiba police station taraga mapal asi natana Makata na atay mafam sing the disturb area gi station ase October ama lising aniga sumna kunga maridagi hauduna tha taruk sangdokle haike aduma pu afas pa lising masama panyangkhagani pal ase section ahum gi makada state na ek asina concentrate hane lauthokhraba police station taraga mapul adubu namhalaga center na sahi asima ki November taraga mari lising aniga sumna kunga marida lauthokhraba police station taraga nipal degi police station taruk na konba mafam singda Amuk disturb area oire hane lauthorakibani haire makhatara papawda yari pokdagi nongpo kaithel mambi phawbagi lambi sembidabadegi ngasi ahing nongyaidagi lambi paring asida pungni phuni pange tote sadang lauthokhrei Imphal East District ki Andro AC gi manungchanna yari po azad kolaidegi nongpo kaithel mambi phawbagi lambi asi sembidabadegi ngasi ahing nongyaidagi lambi paring asida pungni phuni pange tote sadang lauthokhrei Dari pok yarem nompok ning thau panthoibi laibung da ngasi pangthopa pawgi mifam amada wafam asi yari pok tu nompok kaithel manbe
Road Development Organization Co-Convener Prem Kumar Lokakpramna phongdokhibani. Mahakna hai tha asigi anida miyamgi oiba mifam ama pangthoktuna lambi aside heavy vehicles sing chatpada athingba thambaga loinana numit manganigi manungda mari lainaba singna koila saduna semjembiyu haina hajakhiba leikre. Handaktasu lambi asi numit mangani manungda semjembiyu maduna tarabadi. Makhal makha kayagi khongjang changsingani haina Manipurgi Governor Andhra ACG MLA amadi DC Imphal East dasu memorandum pisinduna khangankhibasu leikre. Mamang thaktasu CM local MLA amadi mari lainaba authority dasu kayarak hajakharabani. Adubu ngasi phawbada semjinbidana lifeline khungak mapalgi miyamda asuki matik wahanduna lakli haikhe. Mahakna hai ngasi phawbada chapchaba pakhum amata laktabana tote shutdown gi khongjang asi changsinaba warep asi laurakpani. Tote shutdown gi manungda lambi asi koila saduna semjindrabadi khungang mapalda leiriba craft organization amadi maira paibisinga punduna makhal makha kayagi akanba khongjang chingchangsinnabasu semchare. Tote shutdown asida ana layek mai ising darama amadi lining laisongi natana atai hiram chingdadi komthokloi school amadi college singsu athingba asina konsingani haikhi. Makha tarapa pauda tungan tungaba mafam ahumda san kun mangkhre san kharada nomaina parlaga halakle. Haukiba mas thadagi April 3 phawbagi manungda Manipurgi tungan tungaba mafam sing hadi Bisnupur District ki Phobalada san taruk Sunusiphaida san nipan Naran Sainada san taruk thadokhibadagi ngasi phawba halaktre aduga san kharada nomai maruna palaga halakle haide. Pausi asina phangba paugi matung inade Phobalagi oina san singi sajik chafam sanjabung ase sangai lokta oi aduga Sunusiphaigi na langjamangi aduga Naran Sainana Khorenta Irombi Torel hariba mafam asida oi aduba hariba sanjabung sing asida thadokhiba sankun asi halaktre aduga san kharana nomai maruna palaga yamna wan halakli haide. Makhata rapa pauda rabies lainana nabadagi leikatnari sahi asigi January thadagi Churachandpur district ki New Jaubengdagi sandokhiba hui amadi haudongdagi sandorakpa laina rabies na miyoi ahum sienkibaga loina miyoi chatrukki mathakta laina asina nabadagi leikatnari haide. Pau asina makhatan hai Churachandpurgi New Jaubengda laiba yum amada yokpa rabies na naraba hui amana miyoi ama chikpadagi rabies laina makhatana district asida sandorakhibani. Hariba khul asidagi atopa khul singda mathang laina asi sandoktuna ngasi phawbada district asida lairiba miyoi chatrek mathakta rabies laina na naba yaure. Miyoi sing adugi manungda numit nini humni gi mamangda miyoi ahumsu suikre haina Churachandpur district veterinary officer na phongdorakle. Hiram asigi matangda Churachandpur district magistrate na rabies laina sandorakliba tungan ba laikai sing containment zone oina paksana yumda yokpa sa singda rabies laina sandorakpa thingnabagi damak vaccination gi thorang paikhaikre. Hiram asigi matangda Manipur Health Department gi director Chambogo moina tha asigi manga thangjanamita Churachandpur da chatkhe. Churachandpur da thunglaba matung district asida mathau tawriba veterinary department gi makok thongba officials sing district magistrate amadi health department gi tungan ba miyoi singa puna phaminatuna paksana sandorakliba rabies laina cheksin thorangi wafam kaya su khanakhre. Amaramda district asiga thangnana leiriba mafam chingdasu paksana mass publicity chathakre.